ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯡꯂꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯆꯤꯔꯪꯒ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯆꯅꯨꯃꯉꯥ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯃꯗ ꯚꯨꯃꯤ ꯀꯧꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯃꯤꯡꯅ ꯚꯩꯒ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯚꯩꯒꯅ ꯄꯥꯜꯂꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒ ꯍꯦꯛ ꯊꯪꯅꯕꯗ ꯂꯩꯕ ꯆꯤꯔꯪꯒ ꯀꯧꯕ ꯂꯩꯕꯥꯛ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯆꯤꯔꯪꯒ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯃꯤꯡꯅ ꯗꯦꯕꯗꯥꯁ ꯀꯧꯏ꯫ ꯗꯦꯕꯗꯥꯁ ꯅꯤꯡꯊꯧ ꯑꯁꯦ ꯃꯇꯨ ꯈꯔ ꯁꯣꯟꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯍꯥꯏꯕꯗꯤ ꯆꯤꯔꯪꯒ ꯂꯩꯕꯥꯛ ꯑꯁꯦ ꯃꯤꯁꯤꯡ ꯌꯥꯝꯅ ꯇꯥꯖꯗꯕ ꯂꯩꯕꯥꯛ ꯑꯃꯅꯤ꯫ ꯑꯗꯨꯅ ꯚꯨꯃꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯚꯩꯒꯅ ꯌꯥꯝꯅ ꯎꯁꯤꯠꯂꯝꯗꯦ꯫ ꯃꯥꯒꯤ ꯂꯩꯕꯥꯛꯇꯤ ꯈꯨꯒꯜ ꯄꯥꯒꯜꯂꯤ꯫ ꯑꯗꯨꯅ ꯃꯤꯁꯤꯡ ꯌꯥꯝꯅ ꯇꯥꯖꯗꯕ ꯃꯤꯆꯪ ꯂꯩꯖꯗꯕ ꯂꯩꯕꯥꯛꯁꯤꯡ ꯈꯟꯗꯨꯅ ꯂꯟꯗꯥꯔꯝꯃꯤ꯫ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯚꯨꯃꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯚꯩꯒꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯅꯈꯣꯏ ꯀꯅꯥ ꯂꯩ? ꯑꯩꯒꯤ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯗꯣ ꯍꯧꯖꯤꯛꯃꯛ ꯀꯧꯔꯛꯎ"꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯗꯣ ꯀꯧꯔꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯅꯤꯡꯊꯧ ꯚꯩꯒꯅ ꯍꯥꯏ: "ꯑꯩꯒꯤ ꯑꯆꯥꯟꯕ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ, ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯗ ꯆꯤꯔꯪꯒ ꯂꯩꯕꯥꯛꯇ ꯂꯥꯟ ꯇꯧꯒꯗꯕꯅꯤ, ꯑꯗꯨꯒ ꯆꯤꯔꯪꯒ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯣ ꯍꯥꯠꯂꯒ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯣ ꯂꯧꯁꯤꯟꯒꯗꯕꯅꯤ"꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯗꯨ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯌꯥꯅꯤꯡꯕꯗꯤ ꯑꯣꯏꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯗꯨꯃꯛ ꯂꯥꯟ ꯇꯧꯕꯗ ꯇꯥꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯍꯤꯡ ꯑꯁꯤꯗꯅ ꯀꯝꯗꯧꯔꯤ? ꯁꯣꯝꯗ ꯆꯤꯔꯪꯒ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯗꯦꯕꯗꯥꯁꯀꯤ ꯂꯣꯏꯅꯕꯤ ꯃꯍꯥꯔꯥꯅꯤ ꯆꯩꯇꯔꯥꯅꯤꯗꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯇꯨꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯃꯛꯇꯗ ꯑꯉꯥꯡ ꯎꯅꯒꯗꯧꯔꯤ꯫ ꯑꯁꯨꯝꯅ ꯀꯅꯥꯒꯤ ꯃꯐꯝꯗ ꯑꯔꯥꯜ ꯑꯍꯨꯏ ꯇꯧꯖꯗ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯖꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯟꯗꯥꯔꯛꯂꯝꯃꯤ꯫ ꯚꯨꯃꯤ ꯂꯩꯕꯥꯛꯅ ꯂꯥꯟ ꯇꯧꯔꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯇꯨ ꯁꯣꯜꯂꯕ ꯆꯤꯔꯪꯒ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯣ ꯅꯨꯡꯁꯥ ꯌꯥꯝꯅ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯑꯉꯥꯡ ꯎꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯌꯣꯛꯅꯕꯤꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯅꯤꯡꯊꯧ ꯗꯦꯕꯗꯥꯁꯀꯤ ꯋꯥꯈꯜ ꯑꯗꯨ ꯐꯨꯝꯕꯪꯅꯗꯨꯅ ꯇꯧꯐꯝ ꯈꯪꯗ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯁꯦꯅꯥꯗ ꯑꯋꯥꯕ ꯁꯛꯇꯝ ꯑꯃꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯁꯦꯅꯥ, ꯅꯪꯅ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯦ ꯅꯪ ꯅꯁꯥꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯨ, ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯅꯪꯒꯤ ꯅꯈꯨꯠꯇꯁꯨ ꯁꯤꯟꯅꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯍꯥꯛꯅ ꯂꯥꯟꯐꯝ ꯑꯁꯦ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯧꯀꯣ"꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯍꯥꯔꯥꯅꯤ ꯆꯩꯇꯔꯥꯅꯤꯗꯨ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯑꯉꯥꯡꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯋꯥꯈꯜ ꯈꯔ ꯏꯪꯊꯕꯒꯨꯝ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯃꯃꯣꯝ ꯂꯥꯡꯂꯦꯜ ꯑꯗꯨ ꯁꯤꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯂꯒ ꯄꯥꯔꯕꯇꯤ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯁꯨ ꯊꯣꯟꯕꯤꯈꯤ꯫ ꯃꯆꯥꯒꯤ ꯃꯤꯡꯂꯦꯟ ꯍꯦꯛ ꯊꯣꯟꯕ ꯂꯣꯏꯔꯛꯄꯗ ꯚꯨꯃꯤ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯆꯤꯔꯪꯒ ꯂꯩꯕꯥꯛꯀꯤ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯇꯥꯟꯅꯗꯨꯅ ꯍꯥꯠꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯂꯥꯛꯂꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯃꯣꯝ ꯂꯥꯡꯂꯦꯜ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯥꯒꯤ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ: "ꯃꯍꯥꯔꯥꯅꯤ, ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯩꯕꯥꯛꯀꯤ ꯑꯔꯨꯕ ꯋꯥ ꯑꯃ ꯇꯥꯟꯅꯒꯗꯕ ꯂꯩ꯫ ꯅꯃꯥ ꯅꯆꯥ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨ"꯫ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯏ ꯅꯧꯔꯤꯕꯅꯤꯅ ꯂꯥꯟ ꯇꯧꯔꯛꯂꯦ ꯍꯥꯏꯅ ꯍꯥꯏꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤꯅꯗꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯂꯥꯟ ꯇꯧꯔꯛꯂꯦ ꯍꯥꯏꯕ ꯑꯁꯦ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯍꯔꯥꯎ ꯍꯥꯏꯔꯛꯏ: "ꯏꯅꯤꯡꯊꯧ, ꯍꯣꯔꯦꯟ ꯋꯥ ꯇꯥꯟꯅꯕ ꯂꯣꯏꯔꯒ ꯅꯅꯥꯏ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯄꯤꯌꯨꯀꯣ"꯫ "ꯍꯣꯏ, ꯑꯗꯣ ꯏꯃꯣꯝ ꯂꯥꯡꯂꯦꯜ ꯑꯁꯤꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯁꯨ ꯑꯩꯅ ꯄꯥꯔꯕꯇꯤ ꯍꯥꯏꯅ ꯊꯣꯜꯂꯕꯅꯤꯀꯣ"꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥ ꯑꯅꯤꯕꯨ ꯊꯅꯝꯂꯒ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯊꯣꯡꯖꯤꯜ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯔꯛꯂꯤ꯫ ꯃꯔꯝꯗꯤ ꯚꯨꯃꯤ ꯍꯥꯏꯔꯤꯕ ꯑꯆꯧꯕ ꯂꯩꯕꯥꯛ ꯑꯁꯤꯒ ꯃꯍꯥꯛꯀꯤ ꯄꯤꯛꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯁꯤꯒ ꯂꯥꯟ ꯁꯣꯛꯅꯕꯗ ꯚꯨꯃꯤ ꯂꯩꯕꯥꯛꯅ ꯉꯝꯈꯤꯒꯅꯤ ꯍꯥꯏꯕ ꯑꯁꯦ ꯀꯛꯐꯗ꯭ꯔꯕ ꯋꯥꯐꯝꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯑꯃꯗ ꯑꯀꯨꯞꯄ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯁꯥꯃꯛ ꯂꯥꯟꯐꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯃꯅꯥꯏ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯔꯤ: "ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯑꯩꯈꯣꯏ ꯍꯧꯖꯤꯛꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯁꯤ"꯫ ꯋꯥꯐꯝ ꯑꯁꯤꯗ ꯃꯍꯥꯔꯥꯅꯤꯅ ꯍꯪꯉꯤ: "ꯀꯔꯤ ꯃꯔꯝ ꯂꯩꯗꯨꯅꯅꯣ ꯋꯥꯐꯝ ꯑꯗꯣ ꯍꯥꯏꯔꯤꯕꯗꯨꯕꯣ"? "ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯑꯀꯨꯞꯄ ꯃꯔꯣꯟꯗꯤ ꯅꯅꯥꯏ ꯑꯩ ꯈꯪꯖꯗꯦ꯫ ꯏꯅꯤꯡꯊꯧꯅ ꯄꯥꯡꯊꯣꯛ ꯍꯥꯏꯕ ꯊꯕꯛꯇꯣ ꯑꯗꯨ ꯈꯛꯇꯃꯛ ꯄꯥꯡꯊꯣꯛꯆꯕꯅꯤ"꯫
ꯃꯍꯥꯔꯥꯅꯤꯁꯨ ꯀꯔꯤ ꯐꯠꯇꯕ ꯋꯥꯈꯜ ꯇꯧꯔꯨꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯡꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯂꯩꯅꯨꯡꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯀꯗꯕꯒꯤ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯤ꯫ ꯑꯁꯣꯝꯗꯅ ꯅꯤꯡꯊꯧ ꯗꯦꯕꯗꯥꯁꯀ ꯚꯨꯃꯤ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯒ ꯈꯨꯠ ꯊꯣꯛꯅꯔꯤ꯫ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯕꯨ ꯍꯥꯠꯂꯒꯤ ꯃꯇꯥꯒꯨꯝ ꯃꯥꯅ ꯄꯥꯏꯅꯔꯤꯕ ꯈꯨꯠꯁꯨ ꯊꯥꯡꯂꯦꯟ ꯑꯗꯣ ꯁꯥꯐꯨ ꯀꯟꯅ ꯍꯦꯛꯇ ꯍꯥꯏꯒꯠꯅꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯍꯩꯁꯤꯡꯕ ꯉꯥꯛꯇꯅꯤꯅ ꯑꯃꯅ ꯑꯃꯕꯨ ꯍꯥꯠꯄꯗꯤ ꯉꯝꯅꯗ꯭ꯔꯤ꯫ ꯍꯩꯊꯔꯛꯂꯤꯕ ꯊꯥꯡ ꯑꯃꯒꯤ ꯃꯌꯥꯗꯨ ꯊꯥꯡ ꯑꯃꯅ ꯑꯣꯛꯈꯤꯗꯨꯅ ꯑꯅꯤꯗꯨ ꯍꯦꯟꯖꯤꯟꯅꯕ ꯉꯝꯗꯅ ꯊꯥꯡ ꯑꯅꯤꯒꯤ ꯃꯌꯥꯗꯨꯅ ꯑꯃꯅ ꯑꯃꯗ ꯏꯟꯁꯤꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯈꯣꯡꯐꯝ ꯑꯗꯣ ꯍꯥꯏꯐꯦꯠ ꯂꯦꯡꯅꯗꯨꯅ ꯑꯉꯝ ꯇꯥꯟꯅꯔꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯗꯦꯕꯗꯥꯁꯅ ꯍꯥꯏ, "ꯚꯨꯃꯤ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ, ꯅꯪꯅ ꯉꯝꯂꯒꯅ ꯑꯩꯒꯤ ꯏꯉꯛ ꯑꯁꯦ ꯀꯛꯇꯨꯅ ꯍꯥꯠꯂꯨ, ꯑꯗꯨꯒ ꯑꯩꯒꯤ ꯀꯛꯂꯕ ꯏꯉꯛ ꯑꯁꯦ ꯄꯨꯗꯨꯅ ꯅꯪꯒꯤ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯐꯝꯗ ꯀꯠꯆꯔꯨꯆꯣ." ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯁꯤꯔꯪꯒ ꯂꯩꯕꯥꯛꯀꯤ ꯑꯊꯣꯏꯕ ꯅꯤꯡꯊꯧ, ꯑꯩꯅ ꯅꯪꯕꯨ ꯍꯟꯅ ꯊꯥꯒꯠꯂꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯚꯨꯃꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯉꯥꯛꯄ ꯍꯥꯏꯕ ꯑꯁꯤꯅ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯑꯩꯅ ꯑꯩꯒꯤ ꯏꯊꯧ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯋꯥꯔꯧꯕ ꯇꯧꯕꯤꯒꯅꯨ꯫ ꯏꯅꯤꯡꯊꯧꯅꯁꯨ ꯑꯩꯕꯨ ꯉꯝꯂꯕꯗꯤ ꯑꯩꯒꯤ ꯏꯉꯛ ꯑꯁꯦ ꯀꯛꯆꯔꯨ." ꯑꯁꯨꯝꯅ ꯑꯅꯤ ꯑꯗꯣ ꯑꯃꯅ ꯑꯃꯕꯨ ꯏꯟꯊꯣꯛꯅꯗꯨꯅ ꯃꯇꯨꯡ ꯑꯗꯨ ꯈꯟꯍꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯊꯥꯡꯒ ꯍꯥꯏꯒꯠꯅꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯄꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯃꯍꯥꯔꯥꯅꯤ ꯑꯗꯣ ꯃꯐꯝ ꯍꯣꯡꯁꯤ ꯍꯥꯏꯕ ꯑꯃꯃꯨꯛ ꯌꯥꯗ꯭ꯔꯤ꯫ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯍꯥꯏ, "ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯀꯔꯤ ꯇꯧꯔꯕꯒꯦ? ꯆꯠꯅꯅꯕ ꯇꯧꯔꯁꯤ." ꯃꯍꯥꯔꯥꯅꯤꯅ ꯇꯞꯅ, "ꯑꯩ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯔꯣꯏ꯫ ꯏꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ?" ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯅꯤ ꯈꯪꯗ꯭ꯔꯤ, ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯔꯥꯅꯤ ꯆꯩꯇꯔꯥꯅꯤꯗꯨ ꯂꯥꯟ ꯇꯧꯔꯛꯂꯦ ꯍꯥꯏꯕꯒꯤ ꯁꯃꯤꯜ ꯑꯃ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯇꯞꯅ ꯍꯥꯏ, "ꯀꯔꯤꯒꯤꯅꯣ ꯃꯄꯥꯟꯗ ꯃꯤ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯕꯁꯤꯕꯣ?" "ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯩ ꯀꯔꯤ ꯑꯃꯠꯇ ꯈꯪꯖꯗꯦ." ꯃꯍꯥꯔꯥꯅꯤꯗꯨ ꯁꯥꯎꯅ, "ꯏꯅꯤꯡꯊꯧꯗꯣ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯅꯅꯕ ꯄꯥꯎ ꯍꯥꯏꯈꯣ." ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨ ꯇꯞꯅ, "ꯃꯍꯥꯔꯥꯅꯤ, ꯍꯧꯖꯤꯛ ꯏꯅꯤꯡꯊꯧ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯦꯗꯣ." ꯃꯍꯥꯔꯥꯅꯤꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅ, "ꯑꯣ, ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕ ꯑꯣꯏꯔꯦꯀꯣ." ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯆꯤꯔꯪꯒ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝ ꯄꯨꯝꯕ ꯚꯨꯃꯤ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯇꯨꯝꯅ ꯍꯥꯠꯄ ꯂꯣꯏꯔꯒ ꯃꯍꯥꯔꯥꯅꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯚꯨꯃꯤ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯆꯤꯔꯪꯒ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯊꯕꯥꯛꯇ ꯊꯥꯡꯅ ꯊꯨꯝꯅ ꯊꯤꯟꯖꯤꯟꯈ꯭ꯔꯤ꯫ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯈꯨꯗꯨꯞ ꯀꯨꯜꯂꯒ ꯅꯤꯡꯊꯧ ꯗꯦꯕꯗꯥꯁꯄꯨ ꯃꯥꯒꯤ ꯐꯩꯕꯥꯛ ꯊꯛꯇ ꯃꯣꯟꯈꯥꯡꯅꯍꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯍꯦ ꯄꯨꯛꯆꯦꯜ ꯁꯦꯡꯂꯕ ꯅꯤꯡꯊꯧ, ꯅꯪꯒꯤ ꯑꯔꯣꯏꯕ ꯃꯇꯝꯅ ꯂꯥꯛꯄ ꯑꯁꯤꯗ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃꯇꯪꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ." ꯗꯦꯕꯗꯥꯁꯁꯨ ꯃꯥꯒꯤ ꯃꯈꯨꯠꯅ ꯃꯊꯕꯥꯛꯇ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯊꯥꯡ ꯑꯗꯨꯗ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯚꯨꯃꯤ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ, ꯅꯪꯒꯤ ꯅꯈꯨꯠꯇ ꯊꯋꯥꯏ ꯑꯁꯦ ꯊꯥꯕ ꯐꯪꯖꯕꯗꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯊꯃꯣꯏꯅ ꯄꯦꯜꯂꯤꯗꯣ." ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯁꯨ ꯅꯤꯡꯊꯧꯕꯨ ꯏꯀꯥꯏ ꯈꯨꯝꯅꯅ ꯍꯥꯏꯔꯛꯏ, "ꯆꯤꯔꯪꯒ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ, ꯍꯥꯏꯌꯨ ꯅꯪꯒꯤ ꯑꯄꯥꯝꯕ." ꯅꯤꯡꯊꯧꯗꯨ ꯇꯞꯅ, "ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ, ꯉꯁꯤ ꯑꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯏꯃꯣꯝ ꯂꯥꯡꯂꯦꯟ ꯑꯃ ꯐꯪꯖꯕ ꯅꯨꯃꯤꯠꯅꯤ." ꯋꯥꯐꯝ ꯑꯁꯦ ꯇꯥꯕꯗ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨ ꯊꯃꯣꯏ ꯀꯥꯏꯔꯤ꯫ ꯅꯤꯡꯊꯧꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ, "ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯏꯆꯥ ꯅꯨꯄꯤ ꯑꯗꯨꯒ ꯑꯃꯨꯛ ꯀꯥꯏꯅꯒꯗꯧꯔꯤ." ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨ ꯊꯃꯣꯏ ꯁꯣꯛꯅ, "ꯏꯅꯤꯡꯊꯧ, ꯉꯁꯤ ꯑꯁꯦ ꯑꯗꯨꯒꯨꯝꯂꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯍꯥꯏꯕ ꯑꯩꯅ ꯈꯪꯂꯝꯕ ꯊꯣꯛꯂꯕꯗꯤ ꯂꯥꯜ ꯍꯥꯏꯕ ꯑꯁꯦ ꯇꯧꯔꯛꯂꯝꯂꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯏꯅꯤꯡꯊꯧ." ꯅꯤꯡꯊꯧꯗꯨ ꯃꯈꯥ ꯑꯃꯨꯛꯀꯁꯨ ꯇꯥꯔꯛꯂꯤ, "ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯁꯤꯗ ꯑꯩꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯐꯪꯖꯈꯤꯕ ꯏꯆꯥꯅꯨꯄꯤ ꯑꯗꯣ ꯏꯊꯥꯁꯤꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯍꯌꯦꯡ ꯃꯥꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯃꯄꯥ ꯅꯤꯡꯊꯧ ꯑꯩꯒꯤ ꯈꯨꯕꯝꯁꯦ ꯑꯃꯨꯛ ꯍꯟꯖꯤꯜꯍꯜꯂꯛꯎ ꯍꯥꯏꯔꯝꯒꯦ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ
ꯑꯩꯒꯤ ꯏꯆꯥꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯒ ꯅꯍꯥꯛꯅ ꯊꯦꯡꯅꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛꯅ ꯃꯈꯣꯏꯕꯨꯗꯤ ꯀꯟꯕꯤꯌꯨ ꯂꯨꯆꯤꯡꯕ ꯑꯗꯨꯒ ꯑꯩꯅ ꯏꯆꯥꯒꯤ ꯃꯃꯤꯡꯁꯨ ꯅꯨꯡꯁꯤꯅ ꯄꯥꯔꯕꯇꯤ ꯍꯥꯏꯅ ꯊꯣꯜꯂꯝꯂꯕꯅꯤ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯨꯃꯛ ꯑꯩꯅ ꯊꯨꯡꯍꯟꯒꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯗꯣ ꯑꯩꯅ ꯂꯣꯠꯇꯨꯅ ꯊꯝꯒꯅꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯅꯪꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯑꯃꯨꯛ ꯍꯟꯖꯤꯜꯂꯅꯕ ꯉꯝꯕꯁꯨ ꯑꯣꯏꯁꯅꯨ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯗꯦꯕꯗꯥꯁ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯦ ꯃꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨꯗ ꯆꯤꯔꯪꯒ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯁꯦꯅꯥ ꯑꯗꯣ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯚꯨꯃꯤ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯍꯔꯤꯅ ꯍꯥꯏ ꯃꯔꯣ ꯅꯪꯒ ꯑꯩꯒ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯅꯁꯤ ꯑꯗꯨꯒ ꯏꯕꯥꯅꯤ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯁꯤ ꯅꯪꯅ ꯀꯧꯔꯤꯕ ꯏꯅꯤꯡꯊꯧ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯈꯨꯝꯂꯛꯑꯔꯣꯏꯌꯦ ꯃꯔꯨ ꯁꯦꯅꯥꯗꯨ ꯁꯥꯎꯅ ꯍꯦ ꯚꯨꯃꯤ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯅꯪꯁꯨ ꯅꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯈꯠꯂꯨ ꯑꯩꯁꯨ ꯄꯥꯏꯈꯠꯀꯦ ꯑꯗꯨꯒ ꯏꯕꯥꯅꯤ ꯂꯥꯏꯕꯛ ꯆꯥꯡꯌꯦꯡꯅꯁꯤ ꯁꯦꯅꯥꯒꯤ ꯑꯁꯥꯎꯕ ꯃꯇꯧꯗꯨ ꯎꯔꯒ ꯍꯔꯤꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ ꯃꯔꯣ ꯅꯪꯒ ꯑꯩꯒ ꯁꯥꯎꯅꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯍꯌꯦꯡ ꯇꯨꯡꯗ ꯍꯧꯔꯛꯀꯗꯧꯔꯤꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯄꯥꯔꯕꯇꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯂꯥꯂꯣꯡ ꯀꯌꯥ ꯑꯃ ꯌꯥꯠꯂꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯐꯝꯗꯤ ꯊꯣꯛꯇꯦ ꯑꯩꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗ꯭ꯔꯤꯕꯁꯦ ꯅꯪꯒ ꯂꯟ ꯄꯥꯅꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯀꯤꯕꯒꯤ ꯄꯥꯏꯗꯕ ꯅꯠꯇꯦ ꯔꯥꯖꯀꯨꯃꯥꯔꯤꯒꯤꯗꯃꯛꯇꯅꯤ ꯑꯁꯨꯝꯅ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯅꯤ ꯑꯗꯣ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯔꯨꯞ ꯁꯥꯅꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯥꯟꯅꯗꯨꯅ ꯍꯔꯤ ꯑꯗꯨ ꯃꯁꯛ ꯂꯣꯠꯂꯒ ꯚꯨꯃꯤ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯗ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯂꯤ ꯍꯔꯤꯅ ꯍꯥꯏꯔꯝꯃꯤ ꯃꯔꯨꯞ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯣ ꯀꯜꯂꯨꯔꯣ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯦ ꯃꯥꯌꯣꯛꯅꯍꯧꯔꯒꯦ ꯑꯁꯨꯝꯅ ꯁꯦꯅꯥꯗꯨ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯃꯗ ꯂꯥꯛꯇꯨꯅ ꯃꯍꯥꯔꯥꯅꯤ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯌꯧꯔꯛꯄ ꯃꯇꯝꯗ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯊꯃꯣꯏ ꯀꯥꯏꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯍꯔꯤꯗꯨ ꯃꯍꯥꯛꯀ ꯂꯣꯏꯅꯔꯛꯄ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯥꯟ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯅ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯇꯝꯂꯨꯔꯣ ꯍꯥꯏꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯁꯨ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯦ ꯑꯁꯣꯝꯗꯅ ꯁꯦꯅꯥꯗꯨ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯇꯔꯪ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤ ꯍꯦꯛ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯍꯥꯔꯥꯅꯤꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯇꯨꯡꯂꯣꯝꯗꯒꯤ ꯊꯥꯡ ꯑꯃꯅ ꯁꯥꯐꯨ ꯀꯟꯅ ꯍꯦꯛꯇ ꯊꯤꯟꯖꯤꯜꯂꯛꯑꯝꯃꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯦꯅꯥꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯌꯥꯗꯒꯤ ꯏ ꯈꯔꯁꯨ ꯑꯣꯊꯣꯔꯛꯇꯨꯅ ꯃꯥꯕꯨ ꯊꯥꯡꯅ ꯊꯤꯜꯂꯛꯏꯕ ꯃꯤꯁꯛ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯚꯨꯃꯤ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯔꯝꯈꯤ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯗꯨꯅ ꯊꯥꯡ ꯑꯗꯣ ꯑꯃꯨꯛ ꯐꯠ ꯁꯠꯇꯣꯛꯂꯒ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯊꯤꯟꯒꯦ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯦꯅꯥꯅ ꯑꯣꯏꯅ ꯇꯥꯞ ꯐꯥꯗꯨꯅ ꯊꯥꯡ ꯑꯗꯨ ꯃꯨꯜꯂꯒ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯕꯨꯛꯇ ꯑꯃꯨꯛ ꯊꯤꯟꯖꯤꯟꯗꯨꯅ ꯂꯩꯃꯥꯏꯒ ꯄꯥꯟꯅꯅ ꯊꯝꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯑꯃꯅ ꯅꯥꯍꯦꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯕꯗ ꯁꯦꯅꯥ ꯑꯗꯣ ꯌꯥꯝꯅ ꯋꯥꯅ ꯃꯈꯣꯡꯗꯣ ꯊꯥꯡꯗꯨꯅ ꯂꯥꯛꯂꯒ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯝꯃꯤ ꯃꯍꯥꯔꯥꯅꯤꯁꯨ ꯃꯤꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯅ ꯁꯦꯅꯥꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏ ꯁꯦꯅꯥ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤꯕꯣ ꯏꯅꯤꯡꯊꯧꯅ ꯀꯗꯥꯏꯗ ꯂꯩꯍꯧꯔꯕꯒꯦ ꯁꯦꯅꯥꯗꯨ ꯌꯥꯝꯅ ꯋꯥꯅ ꯀꯣꯅꯨꯡꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯉꯥꯊꯔꯒ ꯐꯝꯃꯤ ꯑꯗꯨꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯃꯍꯥꯔꯥꯅꯤ ꯏꯅꯤꯡꯊꯧꯗꯣ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ ꯋꯥꯗꯣ ꯍꯥꯏꯗꯨꯅ ꯁꯦꯅꯥꯗꯨ ꯀꯞꯄ ꯍꯧꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯔꯥꯅꯤꯗꯨ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯑꯇꯠ ꯑꯈꯝ ꯂꯩꯇ ꯆꯤꯟꯊꯔꯛꯂꯤ ꯃꯆꯤꯟꯗꯁꯨ ꯍꯥꯏ ꯁꯦꯅꯥ ꯀꯔꯤ ꯀꯞꯂꯤꯕꯅꯣ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯍꯧꯔꯕꯒꯦ ꯁꯦꯅꯥꯁꯨ ꯇꯞꯅ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ ꯏꯅꯤꯡꯊꯧꯗꯣ ꯅꯅꯥꯏ ꯑꯩꯅ ꯀꯟꯖꯕ ꯉꯝꯍꯧꯗ꯭ꯔꯦ ꯋꯥꯐꯝ ꯑꯁꯦ ꯇꯥꯕꯗ ꯃꯍꯥꯔꯥꯅꯤꯗꯨ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯅ ꯃꯆꯥꯅꯨꯄꯤꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯂꯒ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯄ ꯍꯧꯔꯛꯂꯤ ꯏꯅꯤꯡꯊꯧ ꯀꯔꯤ ꯃꯇꯧ ꯀꯧꯕꯅꯣ ꯅꯅꯥꯏ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕ ꯉꯥꯡꯂꯝꯕꯗꯤ ꯑꯁꯤꯒꯤ ꯑꯣꯏꯔꯦꯀꯣ ꯏꯅꯤꯡꯊꯧ ꯍꯌꯦꯡ ꯏꯆꯥꯅ ꯆꯥꯎꯔꯛꯂꯒ ꯏꯃꯥ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯗꯤ ꯍꯥꯏꯅ ꯍꯪꯂꯛꯄ ꯃꯇꯝꯗ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯅ ꯀꯔꯤ ꯈꯨꯝꯃꯣ ꯍꯥꯏꯕꯅꯣ ꯏꯅꯤꯡꯊꯧ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯚꯨꯃꯤ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯈꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯦꯅꯥ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯌꯥꯎꯅ ꯄꯤꯛꯂꯤꯕꯤ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯀꯣꯏꯁꯤꯟꯈ꯭ꯔꯦ ꯃꯍꯥꯔꯥꯅꯤꯁꯨ ꯀꯞꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯍꯥꯏ ꯍꯦ
ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯍꯨꯏꯔꯣꯏꯁꯥ ꯂꯥꯟꯐꯝꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯟꯊꯦꯡꯅꯕ ꯃꯇꯝꯗꯗꯤ ꯅꯈꯣꯏꯅ ꯍꯥꯠꯅꯤꯡꯕ ꯃꯤ ꯍꯥꯠꯂꯨ ꯌꯥꯏ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯑꯃꯠꯇꯁꯨ ꯄꯥꯏꯗ꯭ꯔꯕ ꯂꯥꯟꯄꯥꯟꯅꯕꯗꯤ ꯂꯥꯏꯔꯗꯅ ꯆꯨꯝꯅ ꯐꯥꯎꯕ ꯂꯦꯞꯄ ꯉꯝꯗ꯭ꯔꯕ ꯑꯩꯈꯣꯏꯕꯨ ꯀꯣꯏꯁꯤꯜꯂꯤꯕ ꯑꯁꯦ ꯑꯩꯈꯣꯏꯕꯨ ꯍꯥꯠꯀꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯚूमि ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯈꯔ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯦꯅꯥꯕꯨ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯤ ꯑꯗꯨꯒ ꯁꯦꯅꯥꯁꯨ ꯃꯄꯥꯡꯒꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯕ ꯃꯔꯝꯅ ꯃꯍꯥꯛꯄꯨ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯁꯦ ꯉꯥꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯚूमि ꯂꯩꯕꯥꯛꯅ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯗꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯚूमि ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯄꯒꯤ ꯃꯅꯨꯡꯗ ꯆꯤꯔꯪꯒ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡꯒꯤ ꯑꯉꯝ ꯑꯊꯧ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯃꯤꯆꯝ ꯃꯤꯌꯥꯝ ꯊꯥꯔꯒ ꯄꯨꯟꯅ ꯁꯔꯨꯛ ꯑꯃꯈꯛꯇꯃꯛ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯅꯪꯈꯤꯕꯅꯤ ꯐꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯤꯁꯨ ꯑꯣꯏꯁꯅꯨ ꯃꯤ ꯑꯃꯒ ꯃꯤ ꯆꯥꯝꯃꯒ ꯂꯥꯟꯄꯥꯟꯅꯔꯕꯗꯤ ꯆꯥꯝꯃꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕ ꯑꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯁꯦꯅꯥꯁꯨ ꯃꯥꯕꯨ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤꯕ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯊꯥꯡ ꯑꯗꯨ ꯃꯨꯟꯗꯨꯅ ꯈꯨꯠ ꯑꯃꯨꯛ ꯊꯣꯛꯅꯔꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯂꯥꯟꯃꯤ ꯑꯃꯅ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯉꯛ ꯑꯗꯨꯗ ꯊꯥꯡ ꯊꯝꯂꯒ ꯁꯦꯅꯥꯕꯨ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯎ ꯍꯥꯏꯅ ꯍꯥꯏꯔꯔꯤ ꯃꯇꯝꯗꯨꯗ ꯃꯍꯥꯔꯥꯅꯤꯅ ꯁꯦꯅꯥꯕꯨ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯀꯅꯨ ꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯁꯦꯅꯥꯗꯨ ꯃꯍꯥꯔꯥꯅꯤꯒꯤ ꯊꯋꯥꯏ ꯃꯥꯡꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯞꯅ ꯊꯝꯂꯒ ꯃꯈꯨꯠ ꯑꯅꯤꯃꯛ ꯊꯥꯡꯒꯠꯇꯨꯅ ꯂꯦꯞꯄꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯁꯦꯅꯥꯅ ꯈꯨꯠꯂꯥꯏ ꯍꯦꯛ ꯊꯥꯗꯣꯛꯈꯤꯕꯒ ꯃꯍꯥꯔꯥꯅꯤꯕꯨ ꯊꯥꯡꯅ ꯊꯤꯟꯖꯤꯟꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯁꯦꯅꯥꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯤꯁꯛ ꯑꯃꯕꯨ ꯅꯤꯡꯉꯝꯗꯅ ꯇꯞꯅ ꯀꯧꯏ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ ꯃꯤꯀꯨꯞꯇꯨꯗ ꯁꯦꯅꯥꯁꯨ ꯃꯈꯣꯏ ꯈꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯥꯎꯕꯒ ꯅꯦꯠꯄꯒ ꯇꯧꯗꯨꯅ ꯁꯥꯊꯤꯅ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤꯁꯨ ꯐꯛꯂꯥꯡ ꯑꯗꯨꯗ ꯉꯥꯊꯔꯒ ꯃꯁꯥꯗꯒꯤ ꯁꯤꯟꯊꯔꯛꯄ ꯏ ꯑꯗꯨꯅ ꯃꯁꯥꯒꯤ ꯂꯥꯏꯕꯛꯇ ꯁꯤꯟꯗꯨꯔ ꯑꯣꯏꯅ ꯅꯝꯕꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥꯅ ꯉꯁꯤ ꯏꯜꯂꯤꯕ ꯈꯣꯝꯂꯥꯡ ꯑꯁꯤꯅ ꯈꯣꯝꯂꯥꯡ ꯆꯨꯞꯅ ꯏꯆꯥꯒꯤ ꯄꯨꯛ ꯊꯟꯕ ꯑꯣꯏꯗꯨꯅ ꯆꯥꯎꯔ ꯂꯦꯞꯇꯝ ꯐꯥꯔꯛꯇꯨꯅ ꯅꯄꯥ ꯅꯤꯡꯊꯧꯒꯤ ꯆꯤꯔꯪꯒ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯦ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯉꯥ ꯅꯥꯏꯅ ꯄꯥꯜꯂꯛꯎꯀꯣ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕꯤ ꯋꯥꯍꯩ ꯈꯔ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯇꯥꯏꯕꯪꯄꯥꯜ ꯑꯁꯦ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯍꯥꯔꯥꯅꯤꯒꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯣ ꯃꯈꯣꯡ ꯃꯈꯨꯠ ꯐ꯭ꯔꯪ ꯐ꯭ꯔꯪ ꯀꯥꯎꯗꯨꯅ ꯍꯪꯉꯥ ꯍꯪꯉꯥ ꯍꯥꯏꯅ ꯈꯣꯟꯖꯦꯜ ꯊꯣꯡꯅ ꯀꯞꯂꯛꯂꯤ ꯁꯦꯅꯥꯁꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯤꯀꯞ ꯇꯥꯕꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕ ꯚूमि ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯑꯃꯅ ꯄꯤꯛꯂꯤꯕꯤ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯊꯥꯡꯒꯠꯂꯒ ꯃꯈꯥꯗ ꯈꯪꯊꯥ ꯊꯥꯗꯔꯛꯑꯝꯃꯤ ꯃꯗꯨ ꯎꯕꯗ ꯁꯦꯅꯥꯗꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯏꯟꯊꯨꯔꯝꯂꯒ ꯑꯉꯥꯡ ꯑꯗꯨ ꯃꯥꯅ ꯑꯣꯏꯅ ꯑꯣꯛꯈꯤꯔꯝꯃꯤ ꯁꯦꯅꯥꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯃꯥꯕꯨ ꯀꯥꯎꯕꯒ ꯊꯤꯟꯕꯒ ꯇꯧꯕꯗ ꯃꯁꯥ ꯑꯗꯨ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯦ ꯑꯉꯥꯡ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯀꯞꯂꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯃꯁꯛ ꯈꯪꯗꯕ ꯃꯃꯥꯏ ꯈꯨꯝꯕ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯇꯨꯅ ꯚूमि ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯈꯔ ꯂꯩꯔꯤꯕ ꯑꯗꯣ ꯉꯥꯏꯍꯥꯛꯇꯨꯗ ꯈꯨꯠ ꯊꯣꯛꯅꯔꯒ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯏꯗ ꯀꯨꯞꯂꯝꯕ ꯐꯤ ꯑꯗꯣ ꯂꯧꯊꯣꯛꯂꯒ ꯇꯞꯅ ꯀꯧꯔꯛꯏ ꯃꯔꯣ ꯁꯦꯅꯥꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯥꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯤ ꯑꯉꯥꯡ ꯑꯗꯣ ꯇꯞꯅ ꯃꯊꯥꯗꯒꯤ ꯂꯧꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯃꯔꯣ ꯅꯪꯅ ꯑꯉꯥꯡ ꯑꯁꯦ ꯆꯥꯎꯅꯅꯕ ꯌꯣꯛꯂꯛꯎꯀꯣ ꯃꯔꯣ ꯍꯔꯤꯁꯨ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯧꯔꯒ ꯅꯨꯡꯁꯤꯅ ꯃꯔꯥꯏꯕꯛꯇꯁꯨ ꯄꯤꯔꯒ ꯁꯦꯅꯥꯒꯤ ꯃꯀꯣꯛꯇ ꯃꯈꯨꯠ ꯑꯗꯨ ꯊꯝꯂꯒ ꯋꯥꯁꯛꯂꯝꯃꯤ ꯃꯔꯣ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦ ꯃꯥꯡꯕ ꯇꯥꯔꯕꯁꯨ ꯑꯉꯥꯡ ꯑꯁꯤꯕꯨꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯀꯟꯒꯅꯤ ꯁꯦꯅꯥꯗꯨ ꯃꯤꯀꯨꯞ ꯈꯔ ꯑꯋꯥꯕ ꯈꯪꯂꯝꯂꯕ ꯃꯇꯨꯡ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯤꯔꯪꯒ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯣ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯈ꯭ꯔꯦ ꯇꯨꯃꯤꯠ ꯐꯥꯎꯕ ꯄꯥꯏꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯍꯔꯤꯁꯨ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯃꯊꯥꯗ ꯀꯣꯟꯁꯤꯜꯂꯒ ꯀꯣꯅꯨꯡ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯈꯥꯎ ꯁꯥꯅ ꯃꯃꯥꯡꯗ ꯀꯤꯁꯤ ꯊꯥꯗꯨꯅ ꯌꯣꯝꯁꯤꯜꯂꯒ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯃꯥꯒꯤ ꯈꯨꯡꯒꯪꯗ ꯆꯠꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯅꯤꯡꯊꯧꯕꯩꯒꯅ ꯍꯔꯤ ꯍꯜꯂꯛꯇ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝꯗꯤ ꯐꯪꯂꯝꯗꯦ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯍꯔꯤ ꯑꯗꯣ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯃꯥꯕꯨ ꯄꯣꯛꯄꯤ ꯃꯃꯥꯒꯤ ꯃꯐꯝꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯤꯟꯅꯔꯝꯃꯤ ꯍꯔꯤꯁꯦ ꯑꯇꯣꯟꯕ ꯀꯥꯡꯂꯨꯞꯀꯤ ꯃꯆꯥꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯤꯡꯊꯧꯕꯩꯒꯅ ꯂꯝ ꯀꯣꯏꯊꯣꯛꯂꯛꯄ ꯃꯇꯝꯗ ꯍꯔꯤꯕꯨ ꯊꯦꯡꯅꯈꯤ
Matam maduda harinasu ma matomta makut chumbra haina yengi khanduna chai ahum yunglaga leitum khara khullaga thomduna sanarami. Harina tawriba ado ningthona su urami. Harina thomliba leitum sing aduna mana yungliba chai sing aduda adumak palami. Ningthawai gainasu harina tawriba ado thawai tana yenglami. Haridu umangda amu cha tanba changkhri. Adubu mikup kharagi matungda sa phaduna thoglai. Ningthawna mabu kausinduna mamingsu hanglami. Aduga sa ase kamdongna pharibano hainasu hanglami. Matam aduda harina thang macha amaga tenjai khara putholakduna masina khulai oiraga pharibani hainasu hairami. Ningthawna phare adudi aigi konungda khongnang pambi achauba ama hawi. Hairiba khongnang pambi asigi masa ase nangna loina kakpa ngamlabadi aigi konungda nangbu nungaina thamgani. Asomna harina konungda laktuna konungda hauriba achauba khongnang pambi adugi masa ado asum kaktuna leirabadi kuina changlagani haiduna khongnang pambi adu oina pura yanthatlami. Maduda ningthawna hai aina khongnang masa si khakta yalu hairaga karigino nangna khongnang pambi ase pura yanthatlibadi. Harisu tapna khumlei. Iningtaw asuk chawkraba khongnang pambi asigi masa ase som kaktuna leirabadi numit masik phana yamna changani aduna pambi ase pulap yanthatlabadi khongnang masa ase amuk kaknadrabasu yare aduna pambi ase yanthatchabani. Ningthaw adu wa makha taramda amuk changkhri. Asomna ningthawna thabak kaya tawhanduna changyeng kaya tawrami. Ningthawgi changyeng khudimakta mai paklaba hari adu konungda leikhirami. Ningthawna sumabu yamna salami. Asomna hari adu ningthawgi manakta leirakkhibani. Aduga harina angang ado mayumda thanamlaga konung tamna lakli. Mahakna konung yorakpa matam aduda nongsu nganba haurakli. Hari lae haibagi pau ase tabada ningthaw ado tholaktuna tapna hangi. Hari nangde kadaida leiruraba? Iningtaw lan chatpa haiba ase nungaiba thabakti natte aduna aisu iningthaw Devadaska landa mayoknaba loiraba matu mahaki lanmigi lusingba senaga amu lanpanaridu aduda waman khiduna lambida ngayaksu pothaduna leithokluri. Harigi wafam ase ningthaw baigana adumak thajarami. Maramdi baigana khwaidagi thajana thamba misak ase lanmigi lusingba mako oiriba harini. Asomna matamdi sum haujinki. Adubu haridi mayumda kaya leitabana maram oiraga angang adubu toina ubadi phanglamde. Aduga ngasidi Rajkumari Parvati su phanayamna chaujari. Noma haridu konungdagi mayumda halaami. Mahakna halakpa matamda Rajkumari ado sumangduda mathanta sanaduna leirami. Madu ubada haridu changsilaktuna angang adubu nungsina pamjarami. Aduga Rajkumari nasu marol ado khara khara thokpa maramna haribu yengduna nungsiba minu amaga loinana tapna kauraklami. Baba angang aduna mangonda baba haina kaurakpa asida hari ado Rajkumari bu mathada setna konsinduna khumi. Hau baba lai. Asomna hari ado Rajkumari ki nungsibana magi thawai haksang pumba puksum sumkhirami. Mahaksu mayumda laktuna mamagi maphamda wafam khara sinaramlaga machanupigi maraibakta nungsina supiramlaga makhongdu thangba haurakli. Mikup asida amukkasu hanna machanupina kaurei. Baba haridu thanglamba makhong ado chap leptuna matung handuna yenglei. Rajkumari su makhut macha ado thangatuna maithong ado nongmi nongmi tawduna makhuttu hailaklami. Masagi nungsiba matawsi ubada haridu makhong thangduna chatpa ngamdri. Mamana oina hairi. Ibungo chanaba tawrone nangbo. Harisu hoi haibabu machanupida yengduna makhuttu haibe thangatuna hairamlaga mahak chatkhre. Adubu haridi pakhangni mahakse atonba sagaida poklubanina mahakna kanagomi nupi amabu magi nupi oina lawba pamlamde. Aduna mahak ngasisu pakhang oiribani. Adubu mahakna pakhang oijarabasu ngasidi mahakki thamoida masagi nungsiba ado chapchana phaurakli. Asumna matam madi sum chatkiduna harisu mamana haina singaduna awangba thakta leiba chagai amagi nupi amabu mamau oijarami.
ꯃꯈꯣꯏꯅ ꯑꯇꯣꯟꯕ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏ ꯑꯣꯏꯖꯔꯕꯁꯨ ꯍꯔꯤ ꯃꯁꯥꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯊꯥꯛꯇ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯃꯒꯨꯜꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯔꯤꯒꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯅꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯍꯤ 11ꯒꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯣ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯛꯂꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯄꯥꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯔꯤꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯃꯆꯥꯅꯨꯄꯥ ꯉꯥꯛꯇ 2 ꯑꯃꯁꯨ ꯐꯪꯖꯔꯦ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯚꯨꯃꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯕꯩꯒ ꯑꯗꯣ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯑꯁꯦꯡꯕ ꯃꯔꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯅꯨꯄꯥꯕꯨꯗꯤ ꯂꯩ, ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯂꯝꯗꯦ꯫ ꯃꯌꯥꯝꯕꯒꯤ ꯑꯁꯦꯡꯕ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯍꯔꯤꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯁꯥꯒꯩꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯣꯏꯔꯨꯕꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯕꯨ ꯀꯅꯥꯅꯁꯨ ꯑꯇꯣꯟꯕ ꯀꯥꯡꯂꯨꯞꯀꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯍꯔꯤꯅ ꯃꯥꯒꯤ ꯂꯩꯖꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯁꯣꯠꯊꯔꯕ ꯃꯥꯒꯤ ꯀꯥꯡꯂꯨꯞ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗꯁꯨ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯧꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯍꯔꯤꯒꯤ ꯑꯋꯥꯕ ꯊꯧꯗꯣꯛ ꯑꯃ ꯂꯥꯛꯂꯤ꯫ ꯃꯗꯨꯗꯤ ꯍꯥꯏꯅꯕ ꯂꯩ, ꯅꯤꯡꯊꯧꯒꯤ ꯃꯅꯥꯗꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤ ꯍꯥꯏꯕ ꯑꯗꯣ꯫ ꯚꯨꯃꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯕꯩꯒꯒꯤ ꯃꯐꯝꯗ ꯉꯁꯤꯗꯒꯤꯅ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯍꯔꯤꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯔꯣꯟꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯃꯅꯥꯏ ꯑꯃꯅ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯍꯦꯛ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯅꯤꯡꯊꯧꯅ ꯍꯔꯤꯕꯨ ꯀꯧꯗꯨꯅ ꯃꯉꯣꯟꯗ ꯃꯤꯅꯝꯃꯤ ꯍꯥꯏꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯄꯨꯔꯛꯈꯤꯕꯤ ꯑꯉꯥꯡ ꯑꯗꯣ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅꯁꯨ ꯋꯥꯍꯪ ꯇꯧꯔꯛꯏ꯫ ꯍꯔꯤꯁꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯉꯥꯛꯇ 2 ꯐꯪꯖꯔꯕꯅꯤꯅ ꯃꯍꯥꯛꯅ ꯀꯅꯥꯕꯨꯁꯨ ꯀꯤꯗꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯅꯤꯡꯊꯧꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯆꯤꯡꯈꯠꯄꯤꯈꯤꯕꯅꯤ꯫ ꯃꯗꯨ ꯑꯣꯏꯗꯨꯅꯁꯨ ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯗ꯭ꯔꯤꯕꯤ, ꯃꯃꯥꯒꯤ ꯈꯣꯝꯂꯥꯡ ꯐꯥꯎꯕ ꯃꯕꯨꯛ ꯊꯟꯅ ꯊꯛꯄ ꯐꯪꯖꯍꯧꯗ꯭ꯔꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯠꯄ ꯄꯥꯝꯗꯕꯗꯒꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥ ꯁꯛꯅ ꯌꯣꯛꯆꯔꯤ꯫ ꯃꯇꯝꯗꯨꯗ ꯏꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯃꯔꯥꯜ ꯂꯩꯕ ꯃꯤ ꯐꯥꯔꯒ ꯍꯥꯠꯂꯨ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯔꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯅꯅꯥꯏ ꯑꯩꯅ ꯀꯅꯥꯕꯨꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯗꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯆꯤꯔꯪꯒ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯍꯥꯠꯂꯨ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯕꯤꯔꯛꯈꯤꯕꯅꯤꯅ ꯃꯥꯕꯨ ꯑꯩꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯐꯝꯗꯁꯨ ꯑꯩꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯏꯆꯥ ꯁꯛꯅ ꯌꯣꯛꯀꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯒ ꯃꯥꯕꯨ ꯍꯥꯠꯈꯤꯕꯅꯤ꯫ ꯚꯨꯃꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨ ꯁꯥꯎꯅ, "ꯀꯔꯤ ꯍꯥꯏꯕ? ꯌꯦꯛꯅꯕꯒꯤ ꯏꯕꯨ ꯅꯪꯅ ꯌꯣꯛꯂꯤ ꯍꯥꯏꯕ? ꯉꯥꯛꯄꯤꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯅ ꯌꯣꯛꯆꯔꯤꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯗꯤ ꯀꯅꯥꯒꯁꯨ ꯌꯦꯛꯅꯕ ꯂꯩꯇꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯑꯩꯅ ꯑꯩꯒꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯩ꯫ ꯃꯁꯤꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯁꯦ ꯃꯥꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯖꯗꯕꯅꯤ"꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯋꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯄꯥꯔꯕꯇꯤꯕꯨ ꯐꯥꯔꯨꯅꯕ ꯃꯅꯥꯏ ꯈꯔꯗ ꯌꯥꯊꯪ ꯑꯃꯨꯛ ꯇꯧꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯅꯣꯡꯃꯇ ꯅꯤꯡꯊꯧꯗ ꯍꯪꯒꯠꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯕ ꯍꯔꯤ ꯑꯗꯨ ꯁꯥꯎꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯒꯤ ꯑꯗꯨꯒꯨꯝꯕ ꯄꯨꯛꯆꯦꯜ ꯑꯗꯨ ꯅꯅꯥꯏ ꯑꯩꯒꯤ ꯏꯐꯝꯗ ꯎꯠꯄꯤꯔꯛꯀꯅꯨ꯫ ꯏꯅꯤꯡꯊꯧꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯐꯥꯒꯗꯧꯔꯤꯕ? ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩ ꯑꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯀꯌꯥ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯅꯈꯥꯗ ꯂꯩꯍꯟꯈꯤꯕ ꯑꯃꯗꯤ ꯑꯆꯧꯕ ꯂꯥꯟꯐꯝ ꯀꯌꯥꯗ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯈꯤꯕ ꯚꯨꯃꯤ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯍꯔꯤꯅꯤ ꯍꯥꯏꯕ ꯑꯁꯦ ꯏꯅꯤꯡꯊꯧꯅ ꯀꯥꯎꯕꯤꯗꯕ ꯐꯩ"꯫ ꯅꯤꯡꯊꯧꯕꯩꯒ ꯑꯗꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯍꯦ, ꯑꯇꯣꯟꯕ ꯀꯥꯡꯂꯨꯞꯀꯤ ꯃꯤꯅꯥꯏ ꯃꯆꯥ, ꯍꯨꯏꯅꯥꯎ ꯆꯥꯎꯅꯕ ꯌꯣꯛꯂꯒ ꯃꯄꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯤꯛꯏ ꯍꯥꯏꯕꯗꯣ ꯅꯪ ꯇꯧꯔꯤ꯫ ꯅꯤꯡꯊꯧ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯅꯪꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ꯫ ꯐꯔꯦ ꯏꯅꯤꯡꯊꯧ, ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯑꯩ ꯏꯁꯥꯅ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛ ꯑꯣꯏꯔꯝꯕ ꯑꯗꯨ ꯇꯣꯛꯆꯔꯒꯦ꯫ ꯑꯗꯨꯒ ꯑꯩꯕꯨ ꯉꯝꯂꯒꯅ ꯏꯆꯥꯅꯨꯄꯤꯕꯨ ꯐꯥꯗꯨꯅ ꯄꯨꯕꯤꯈꯣ, ꯉꯝꯗ꯭ꯔꯒꯅ ꯏꯅꯤꯡꯊꯧꯕꯨ ꯑꯩꯒꯤ ꯏꯈꯨꯠ ꯑꯁꯤꯃꯛꯅ ꯍꯥꯠꯀꯅꯤ"꯫ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯍꯔꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯗꯤ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯇꯥꯐꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯔꯤꯅ ꯃꯌꯨꯝ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯁꯣꯝꯗꯗꯤ ꯍꯔꯤꯒꯤ ꯃꯌꯨꯝ ꯑꯗꯣ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯀꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯍꯔꯤꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ 2ꯒ ꯂꯣꯏꯅꯅ ꯄꯥꯔꯕꯇꯤꯗꯨ ꯍꯔꯤꯒꯤ ꯃꯃꯥꯒ ꯂꯣꯏꯅꯅ ꯊꯣꯛꯂꯛꯏ꯫ ꯍꯔꯤꯒꯤ ꯃꯃꯥꯅ ꯍꯪꯖꯩ,
ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯉꯝꯕ ꯁꯥ ꯀꯔꯤ ꯊꯧꯕꯨ ꯂꯩꯕꯅꯣ ꯃꯐꯝ ꯑꯁꯤꯗ ꯈꯣꯡꯗꯣꯏꯔꯛꯄꯅꯣ? ꯂꯥꯟꯃꯤ ꯑꯅꯤ ꯁꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯥꯔꯕꯇꯤ ꯌꯥꯎꯅ ꯃꯈꯣꯏꯕꯨ ꯐꯥꯅꯕ ꯇꯧꯔꯛꯂꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯄꯥꯔꯕꯇꯤꯗꯨ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ, "ꯑꯦ, ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯉꯝꯕꯁꯦ, ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯐꯥꯒꯗꯧꯔꯤꯕ? ꯅꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯐꯥꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜ ꯑꯗꯣ ꯍꯥꯟꯅ ꯈꯪꯍꯜꯂꯨ꯫ ꯀꯔꯤꯒꯨꯝꯕ ꯏꯔꯥꯜ ꯑꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯑꯣꯏꯔꯝꯂꯕꯗꯤ ꯅꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯐꯥꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯏꯈꯣꯡꯅ ꯊꯣꯡꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯆꯒꯦ." ꯂꯥꯟꯃꯤ ꯑꯃꯅ, "ꯍꯩ, ꯅꯨꯄꯤ ꯃꯆꯥ, ꯃꯁꯣꯡ ꯄꯟꯒꯅꯨ. ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯋꯥ ꯉꯥꯡꯂꯤꯕꯅꯣ?" ꯄꯥꯔꯕꯇꯤꯗꯨ ꯃꯃꯥ ꯑꯃꯗꯤ ꯃꯕꯣꯛꯀ ꯂꯣꯏꯅꯅ ꯃꯧꯄ꯭ꯋꯥ ꯑꯅꯤꯕꯨ ꯃꯇꯨꯡꯗ ꯊꯝꯂꯒ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯕꯣ, ꯅꯈꯣꯏ ꯑꯉꯥꯡ ꯑꯅꯤꯁꯦ ꯄꯨꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ." ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯣ ꯃꯃꯥ ꯑꯃꯗꯤ ꯃꯕꯣꯛꯅ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯔꯤꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯃꯥꯕꯨ ꯐꯥꯖꯤꯟꯅꯕ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯗꯗꯤ ꯃꯈꯣꯏꯅ ꯀꯩꯁꯨ ꯇꯧꯔꯝꯗꯦ꯫ ꯄꯥꯔꯕꯇꯤꯁꯨ ꯅꯤꯡꯊꯧ ꯁꯥꯒꯩꯒꯤ ꯏꯅꯤꯅ ꯃꯊꯧꯅꯥꯗꯤ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯗꯒꯤ ꯑꯃ ꯇꯥꯛ ꯃꯨꯟꯗꯨꯅ ꯍꯥꯏ, "ꯏꯃꯥ, ꯑꯕꯣ, ꯅꯣꯏ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ." ꯍꯟꯗꯛꯇꯤ ꯃꯈꯣꯏꯗꯨ ꯏꯃꯨꯡꯗ ꯂꯣꯏꯅ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯍꯔꯤꯅ ꯃꯉꯣꯟꯗ ꯇꯝꯕꯤꯈꯤꯕ ꯊꯥꯡ ꯇꯥꯒꯤ ꯃꯍꯩ ꯑꯃꯗꯤ ꯁꯔꯤꯠ ꯁꯔꯥꯒꯤ ꯅꯤꯌꯣꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯌꯥꯝꯈ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯃꯥꯒ ꯂꯥꯟꯄꯥꯟꯅꯔꯝꯃꯤ꯫ ꯄꯥꯔꯕꯇꯤꯗꯨ ꯃꯇꯨꯡꯗ ꯋꯥꯡꯅ ꯄꯨꯜꯂꯤꯕ ꯁꯝꯂꯥꯡ ꯑꯗꯣ ꯅꯥꯟꯊꯣꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯁꯝ ꯑꯗꯣ ꯆꯣꯏꯖꯥꯏꯅꯅ ꯇꯥꯔꯤ꯫ ꯑꯗꯨꯝꯅ ꯃꯤꯀꯨꯞ ꯈꯔꯗꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯄꯥꯟꯅꯔꯝꯃꯤ꯫ ꯄꯥꯔꯕꯇꯤꯒꯤ ꯍꯩꯁꯤꯡꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ꯫ ꯄꯥꯔꯕꯇꯤꯗꯨ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯏꯕ ꯂꯥꯟꯃꯤ ꯑꯗꯨꯁꯨ ꯀꯟꯅ ꯆꯦꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥ ꯑꯗꯣ ꯉꯥꯛꯆꯕ ꯉꯝꯍꯧꯗ ꯄꯥꯔꯕꯇꯤ ꯍꯥꯠꯀꯦ ꯈꯟꯅ ꯊꯥꯡꯒꯠꯂꯛꯏꯕ ꯊꯥꯡ ꯑꯗꯣ ꯄꯥꯔꯕꯇꯤꯗꯗꯤ ꯌꯥꯜꯍꯧꯗ ꯂꯩꯃꯥꯏꯗ ꯑꯣꯏꯅ ꯌꯥꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯔꯕꯇꯤꯅ ꯑꯃꯨꯛ ꯃꯁꯥ ꯑꯗꯣ ꯈꯨꯔꯨ ꯈꯨꯗꯨ ꯀꯨꯟꯊꯔꯒ ꯃꯀꯣꯛ ꯑꯗꯨ ꯅꯟꯊꯗꯨꯅ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯀ꯭ꯔꯥꯡ ꯐꯥꯎꯗꯣꯛꯂꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯣ ꯃꯥꯌꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯣꯏꯖꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯍꯔꯤꯁꯨ ꯃꯌꯨꯝ ꯇꯝꯅ ꯁꯒꯣꯜꯗꯨ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯣ ꯃꯥꯁꯨ ꯁꯒꯣꯜꯗꯒꯤ ꯆꯣꯡꯊꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯅꯔꯤꯉꯩ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯀꯧꯈꯥꯏꯔꯒ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯔꯤꯕꯤ ꯃꯃꯥ ꯑꯃꯗꯤ ꯃꯕꯣꯛ ꯑꯗꯣ ꯐꯥꯔꯒ ꯄꯨꯈ꯭ꯔꯤ꯫ ꯃꯇꯝꯗꯨꯗ ꯄꯥꯔꯕꯇꯤꯅ ꯃꯈꯣꯏꯕꯨ ꯀꯟꯒꯦ ꯈꯟꯗꯨꯅ ꯆꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤ ꯂꯪꯉꯛꯈꯤꯕ ꯊꯥꯡꯅꯣ ꯈꯪꯍꯧꯗꯦ꯫ ꯄꯥꯔꯕꯇꯤꯒꯤ ꯄꯨꯛꯆꯦꯞ ꯑꯣꯏꯔꯞꯅ ꯄꯥꯟꯈ꯭ꯔꯦ꯫ ꯄꯥꯔꯕꯇꯤꯗꯨ ꯑꯃꯨꯛꯇꯪꯗ ꯀꯟꯅ ꯃꯄꯥꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯍꯔꯤꯁꯨ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯥꯌꯣꯛꯅꯒꯗ꯭ꯔꯥ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯒꯗ꯭ꯔꯥ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯃꯥꯕꯨ ꯀꯜꯂꯨꯒꯗ꯭ꯔꯥ ꯍꯥꯏꯕ ꯃꯍꯥꯛ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯤ꯫ ꯍꯔꯤꯅꯁꯨ ꯈꯪꯂꯤꯕꯅꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯊꯥꯡꯅ ꯄꯥꯟꯈ꯭ꯔꯦ ꯍꯥꯏꯕꯗꯤ꯫ ꯃꯗꯨ ꯈꯪꯂꯕꯁꯨ ꯃꯍꯥꯛꯅ ꯁꯠ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯗꯤ ꯐꯪꯂꯝꯗꯦ꯫ ꯄꯥꯔꯕꯇꯤꯁꯨ ꯃꯁꯥꯗꯨ ꯃꯆꯤ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯑꯁꯣꯛꯄ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏꯕ ꯏ ꯑꯗꯣ ꯈꯛꯈꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯊꯛ ꯊꯪꯕꯗ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯕꯨꯛꯇꯨꯗ ꯀꯟꯅ ꯀꯤꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯄꯥꯕꯥ, ꯏꯃꯥ ꯍꯣꯏꯗꯣ ꯑꯃꯨꯛꯇ ꯀꯜꯂꯨꯔꯣ." ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯤꯟ ꯈꯥꯕ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯍꯔꯤ ꯑꯗꯨ ꯃꯕꯨꯛꯇ ꯈꯜꯂꯤ, "ꯑꯣ, ꯅꯪꯗꯤ ꯑꯁꯦꯡꯕ ꯅꯤꯡꯊꯧꯒꯤ ꯏꯅꯤꯗꯅ." ꯑꯁꯨꯝꯅ ꯍꯔꯤꯒ ꯚꯨꯃꯤ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯒ ꯈꯨꯠ ꯊꯣꯛꯅꯔꯦ ꯇꯥꯕꯗ ꯍꯥꯟꯅꯗꯒꯤ ꯚꯨꯃꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯕꯨ ꯌꯥꯗꯕ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯅ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯍꯔꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯍꯔꯤꯗꯨ ꯋꯥꯈꯜꯗꯨ ꯈꯔ ꯏꯪꯊꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯃꯥꯕꯨ ꯀꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯄꯥꯔꯕꯇꯤꯗꯨ ꯌꯥꯝꯅ ꯋꯥꯅ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯃꯥꯒꯤ ꯑꯁꯣꯛꯄ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏꯕ ꯏ ꯑꯗꯣ ꯌꯦꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯐꯨꯔꯤꯠꯇꯨꯒꯤ ꯃꯄꯥ ꯑꯗꯨꯗ ꯎꯐꯨꯟ ꯈꯔꯁꯨ ꯆꯥꯏꯁꯤꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯔꯤꯅ ꯃꯍꯥꯛꯀꯤ ꯂꯥꯟ ꯄꯥꯡꯕ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯒ ꯇꯧꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯃꯥꯕꯨ ꯀꯟꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯀꯗꯕ ꯈꯔ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯄꯥꯔꯕꯇꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯀꯣꯏꯁꯤꯟꯈꯤꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯃꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯗꯤ ꯃꯃꯥꯕꯨ ꯁꯤꯟꯅꯔꯝꯂꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫
ꯍꯧꯖꯤꯛꯇꯤ ꯄꯥꯔꯕꯇꯤꯗꯨ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯤ, ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯨꯠ ꯍꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯄꯥꯔꯕꯇꯤꯒꯤ ꯃꯉꯛ ꯀꯛꯂꯒꯤ ꯈꯟꯗꯨꯅ ꯊꯥꯡ ꯑꯗꯣ ꯍꯦꯛ ꯍꯥꯏꯒꯠꯂꯛꯄꯒ ꯃꯇꯨꯡꯂꯣꯝꯗꯒꯤ ꯃꯄꯥ ꯍꯔꯤꯅ ꯇꯦꯜ ꯑꯃ ꯀꯥꯞꯂꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯄꯥ ꯂꯥꯛꯄꯒꯤ ꯁꯥꯎꯝ ꯐꯪꯕꯗ ꯄꯥꯔꯕꯇꯤꯗꯨ ꯊꯧꯅꯥ ꯑꯃ ꯂꯥꯛꯄꯕꯨ ꯃꯄꯥꯕꯨ ꯀꯟꯅ ꯀꯧꯔꯛꯏ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯍꯔꯤꯁꯨ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯈꯤꯕꯒꯨꯝ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯑꯇꯩ ꯂꯥꯟꯃꯤ ꯀꯌꯥꯅꯁꯨ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯐꯅꯌꯥꯝꯅ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯍꯔꯤꯗꯨ ꯑꯁꯣꯛꯄ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯐꯩꯄꯝꯅꯗꯨꯅ ꯄꯨꯔꯛꯂꯒ ꯍꯥꯏ, "ꯁꯤꯗꯒꯤꯗꯤ ꯏꯄꯥꯅ ꯏꯆꯥꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯊꯥꯗꯣꯛꯑꯔꯣꯏꯗꯕꯅꯤ." ꯄꯥꯔꯕꯇꯤꯁꯨ ꯃꯄꯥꯒꯤ ꯃꯊꯥꯗꯨꯗ ꯇꯞꯅ ꯉꯥꯊꯗꯨꯅ ꯆꯩꯅꯥ ꯑꯗꯨ ꯈꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯠꯂꯤꯉꯩ ꯍꯔꯤ ꯑꯗꯨ ꯈꯪꯍꯧꯗꯅ ꯆꯠ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯄꯥꯔꯕꯇꯤꯁꯨ ꯏꯉꯛ ꯉꯛꯅ ꯃꯄꯥꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯍꯔꯤꯗꯤ ꯊꯥꯡꯂꯝꯕ ꯃꯈꯣꯡ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯊꯥꯡꯕꯒꯤ ꯃꯍꯨꯠꯇ ꯃꯆꯥꯅꯨꯄꯤꯕꯨ ꯄꯝꯅ ꯄꯝꯅ ꯈꯨꯔꯈꯨꯗ ꯀꯨꯟꯊꯔꯛꯂꯤ꯫ ꯄꯥꯔꯕꯇꯤꯗꯨ ꯌꯥꯝꯅ ꯆꯤꯡꯅꯅ ꯇꯞꯅ ꯀꯧꯏ, "ꯕꯥꯕꯥ!" ꯍꯔꯤꯗꯨ ꯋꯥꯍꯩ ꯑꯃꯠꯇ ꯈꯨꯝꯂꯛꯇ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯇꯞꯅ ꯊꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏ, "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯏꯄꯥꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗꯣ ꯌꯧꯔꯛꯂꯤ꯫ ꯉꯁꯤ ꯏꯄꯥꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇ꯭ꯔꯤꯉꯩ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯍꯥꯏꯔꯝꯒꯦꯀꯣ꯫ ꯅꯪꯁꯦ ꯑꯆꯝꯕ ꯃꯤ ꯅꯠꯇꯦ꯫ ꯆꯤꯔꯪꯒ ꯂꯩꯕꯥꯛꯀꯤ ꯏꯅꯤꯡꯊꯧ ꯗꯦꯕꯗꯥꯁ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯆꯩꯇꯔꯥꯅꯤ ꯑꯅꯤꯒꯤ ꯅꯥꯏꯇꯣꯝ ꯂꯧꯖꯕꯤ ꯃꯃꯣꯝ ꯂꯥꯡꯂꯦꯟ ꯔꯥꯖꯀꯨꯃꯥꯔꯤꯅꯤ." ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯀꯌꯥꯁꯨ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯣꯞ ꯏꯀꯥꯏ ꯀꯥꯏꯗꯅ ꯃꯃꯤꯠꯇꯨ ꯇꯞꯅ ꯇꯞꯅ ꯎꯏꯊꯔꯛꯂꯝꯃꯤ꯫ ꯃꯄꯥꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯄꯥꯔꯕꯇꯤꯁꯨ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯕꯨ ꯉꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯔꯤꯒꯤ ꯃꯇꯨꯡꯂꯣꯝꯗ ꯍꯨ ꯇꯩꯔꯕ ꯇꯦꯟꯖꯩ ꯑꯃꯅ ꯌꯨꯡꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯄꯥꯔꯕꯇꯤꯗꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯃꯄꯥꯕꯨ ꯀꯧꯖꯩ, "ꯕꯥꯕꯥ! ꯕꯥꯕꯥ!" ꯍꯔꯤꯗꯨ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯄꯥꯔꯕꯇꯤꯗꯨ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ, "ꯕꯥꯕꯥ! ꯕꯥꯕꯥ! ꯑꯩꯕꯨ ꯑꯄꯣꯛꯄ ꯏꯃꯥ ꯏꯄꯥꯅ ꯃꯈꯣꯏ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯍꯩꯅꯥ ꯈꯣꯡꯊꯥꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯂꯛꯄ ꯑꯃꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯪꯂꯛꯄꯗꯒꯤ ꯑꯩꯒꯤ ꯏꯃꯤꯠꯁꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯎꯖꯕ ꯐꯪꯖꯈꯤꯕꯅꯤ꯫ ꯕꯥꯕꯥ, ꯅꯪꯅꯦ ꯑꯩ ꯕꯥꯕꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ ꯕꯥꯕꯥ." ꯑꯁꯨꯝꯅ ꯍꯔꯤꯗꯨ ꯃꯐꯝ ꯑꯗꯨꯗ ꯑꯔꯣꯏꯕ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯔꯕ ꯍꯔꯤꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯦ ꯇꯥꯕꯗ ꯚꯨꯃꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯄꯥꯔꯕꯇꯤ ꯍꯥꯠꯄꯗꯤ ꯏꯂꯥꯏ ꯂꯥꯏꯔꯦ ꯍꯥꯏꯅꯁꯨ ꯈꯟꯖꯈꯤ꯫ ꯑꯗꯨꯕꯨ ꯈꯜꯂꯨꯕꯅ ꯑꯃ ꯍꯥꯏꯕꯗꯨ ꯇꯥꯔꯤ꯫ ꯃꯤꯌꯥꯝꯅ ꯌꯥꯕ ꯍꯔꯤꯅꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯀꯌꯥꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯤꯆꯪꯗ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯔꯤꯒꯤꯁꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯔꯤꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯌꯥꯝꯅ ꯀꯞꯆꯈꯤ꯫ ꯃꯔꯛꯁꯤꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯂꯤꯕꯁꯤ ꯄꯥꯔꯕꯇꯤꯅꯤ꯫ ꯑꯗꯨꯅ ꯃꯥꯗꯤ ꯑꯆꯥꯛꯄ ꯃꯩꯔꯤ ꯑꯗꯨ ꯎꯔꯒ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯗꯨ ꯑꯇꯠ ꯑꯈꯝ ꯂꯩꯇ ꯆꯤꯟꯊꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏ, "ꯕꯥꯕꯥ, ꯑꯩꯅ ꯏꯄꯥ ꯑꯅꯤꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯂꯛꯀꯦꯀꯣ ꯕꯥꯕꯥ꯫ ꯑꯆꯥꯛꯄ ꯃꯩꯔꯤ ꯑꯁꯤꯅ ꯁꯥꯈꯤ ꯊꯝꯗꯨꯅ ꯅꯆꯥꯅ ꯋꯥꯁꯛꯂꯕꯅꯤ ꯕꯥꯕꯥ." ꯋꯥꯗꯣ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨ ꯄꯣꯠꯂꯣꯏꯕꯒꯤ ꯆꯥꯛꯂꯤꯕ ꯃꯩꯔꯤ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯣ ꯍꯥꯏꯐꯦꯠ ꯊꯤꯡꯖꯤꯟꯗꯨꯅ ꯋꯥꯁꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯔꯤꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯄꯥꯔꯕꯇꯤꯅ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯌꯥꯠꯇꯨꯅ ꯚꯨꯃꯤ ꯂꯩꯕꯥꯛꯇ ꯂꯥꯟꯗꯥꯅꯕ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯃꯨꯛ ꯅꯧꯅ ꯚꯨꯃꯤ ꯂꯩꯕꯥꯛꯇ ꯂꯥꯟꯗꯥꯕ ꯍꯧꯔꯛꯂꯤ꯫ ꯄꯥꯔꯕꯇꯤꯁꯨ ꯃꯁꯥꯗ ꯊꯥꯡꯅ ꯁꯣꯛꯈꯤꯕꯒꯤ ꯆꯩꯅꯥꯗꯣ ꯈꯔꯗꯤ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯤꯡꯍꯟꯅꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯄꯥꯔꯕꯇꯤꯅ ꯃꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯇꯤꯟꯕꯤꯔꯤꯕ ꯃꯤꯑꯣꯏ ꯆꯥ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯟ ꯄꯥꯡꯕ ꯂꯥꯛꯄꯤꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯏꯅꯤꯡꯊꯧꯁꯤꯡꯕꯨꯁꯨ ꯑꯩꯅ ꯏꯄꯥꯃꯛꯅꯤ ꯈꯟꯖꯩꯗꯣ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯚꯨꯃꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯒ ꯑꯩꯕꯨ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯁꯦꯟꯅꯕꯤꯔꯛꯈꯤꯕ
ꯌꯣꯛꯄꯤꯔꯛꯈꯤꯕ ꯑꯩꯒꯤ ꯄꯥꯕꯒꯤ ꯂꯃꯟ ꯁꯤꯡꯂꯒꯤ ꯋꯥꯗꯨ ꯍꯥꯏꯗꯨꯅ ꯄꯥꯔꯕꯇꯤꯗꯨ ꯀꯞꯂꯛꯂꯤ꯫ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯃꯍꯥꯛꯅ ꯅꯤꯡꯂꯤꯕ ꯑꯗꯨ ꯊꯨꯡꯕ ꯑꯣꯏꯖꯔꯣ ꯍꯥꯏꯅ ꯌꯥꯏꯐ ꯃꯉꯣꯟ ꯄꯤꯕꯤꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯚꯨꯃꯤ ꯂꯩꯕꯥꯛꯇ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯀꯌꯥ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯂꯟꯗꯥꯔꯝꯃꯤ꯫ ꯍꯥꯟꯅꯗꯤ ꯚꯨꯃꯤ ꯂꯩꯕꯥꯛ ꯑꯁꯦ ꯍꯔꯤꯅ ꯂꯩꯔꯤꯉꯩꯗꯗꯤ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯄꯥꯡꯒꯜ ꯌꯥꯎꯗꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯗꯨꯅ ꯚꯨꯃꯤ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯀꯌꯥꯁꯨ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯅꯥꯔꯣꯟꯗ ꯄꯥꯔꯕꯇꯤꯗꯨ ꯅꯤꯡꯊꯧꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯅꯤꯡꯊꯧꯅ ꯍꯪꯉꯤ, ꯅꯍꯥꯛꯇꯤ ꯀꯅꯥꯅꯣ? ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯅꯨꯄꯤ ꯃꯆꯥ ꯅꯪꯅ? ꯏꯅꯤꯡꯊꯧ, ꯑꯩ ꯏꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯕ ꯂꯥꯛꯆꯕꯅꯤ꯫ ꯅꯤꯡꯊꯧꯗꯨ ꯉꯛꯅ, ꯍꯥ, ꯀꯔꯤꯒꯤ ꯑꯩꯕꯨ ꯈꯨꯔꯨꯝꯒꯗꯧꯔꯤꯕ? ꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯅ ꯑꯃꯗꯤ ꯏꯃꯥꯅ ꯑꯁꯨꯝꯅ ꯇꯥꯛꯄꯤꯗꯨ, ꯀꯅꯥꯒꯨꯝꯕ ꯆꯍꯤ ꯌꯥꯝꯂꯕ ꯑꯍꯜ ꯑꯃꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯒ ꯑꯩꯅ ꯅꯤꯡꯖꯕ ꯑꯗꯣ ꯊꯨꯡꯖꯒꯦ ꯍꯥꯏꯅ ꯅꯤꯔꯕꯗꯤ ꯑꯗꯨꯃꯛ ꯐꯪꯏ ꯍꯥꯏꯅ꯫ ꯑꯗꯨꯅ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯊꯧ ꯑꯃ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯅ ꯈꯟꯖꯩ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯗꯒꯤ ꯌꯥꯏꯐ ꯊꯧꯖꯥꯜ ꯅꯤꯕ ꯂꯥꯛꯆꯕꯅꯤ꯫ ꯅꯤꯡꯊꯧꯅ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯅꯁꯨ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯍꯥꯛꯅ ꯅꯤꯡꯖꯕ ꯑꯗꯣ ꯊꯨꯡꯕ ꯑꯣꯏꯖꯔꯣ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯄꯥꯔꯕꯇꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯏꯃꯨ ꯉꯥꯡꯈꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯗꯨꯅ ꯃꯗꯨꯃꯛ ꯊꯨꯡꯕ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯅꯣꯟꯊꯔꯒ ꯈꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯕꯩꯒꯅꯁꯨ ꯄꯥꯔꯕꯇꯤꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯁꯤ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯗꯨꯅ ꯀꯔꯤ ꯐꯠꯇꯕ ꯋꯥꯈꯜ ꯇꯧꯔꯨꯗ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯕꯇꯤꯅ ꯅꯣꯡꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯅꯥꯀꯟꯗ ꯌꯦꯞꯂꯤꯕ ꯊꯥꯡ ꯃꯆꯥ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯅꯨꯡꯁꯤꯅ ꯀꯣꯟꯕ ꯁꯥꯗꯨꯅ ꯊꯣꯛ ꯍꯦꯛꯇ ꯊꯤꯟꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧ ꯑꯗꯣ ꯄꯥꯔꯕꯇꯤꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ꯫ ꯄꯥꯔꯕꯇꯤꯅ ꯍꯥꯏ, ꯈꯪꯕ꯭ꯔꯥ, ꯍꯦꯕꯨ ꯐꯠꯇꯕ ꯅꯤꯡꯊꯧ, ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥ ꯏꯄꯥ ꯍꯥꯠꯄꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯩꯕꯨ ꯃꯆꯥ ꯁꯛꯅ ꯌꯣꯛꯄꯤꯔꯛꯈꯤꯕ ꯏꯄꯥꯕꯨꯁꯨ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯗꯤ ꯅꯪ ꯀꯅꯥꯅꯣ? ꯑꯩ ꯆꯤꯔꯪꯒ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯗꯦꯕꯗꯥꯁ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯆꯩꯇꯔꯥꯅꯤꯒꯤ ꯃꯃꯣꯝꯂꯣꯏ ꯔꯥꯖꯀꯨꯃꯥꯔꯤꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯉꯛꯅ, ꯀꯔꯤ, ꯅꯍꯥꯛꯄꯨ ꯆꯤꯔꯪꯒ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤ? ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯑꯗꯨ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯆꯩꯅꯥ ꯈꯪꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯄꯥꯔꯕꯇꯤꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏ, ꯍꯦ ꯅꯤꯡꯊꯧ, ꯅꯪꯅ ꯄꯥꯡꯊꯣꯛꯈꯤꯕ ꯂꯥꯜꯍꯨꯝ ꯀꯥꯏꯔꯕ ꯂꯥꯜ ꯑꯗꯨꯒꯤ ꯂꯃꯟꯗꯤ ꯑꯩꯅꯁꯨ ꯂꯥꯜꯍꯨꯝ ꯀꯥꯏꯅ ꯅꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯉꯝꯗ꯭ꯔꯕ ꯅꯪꯕꯨ ꯍꯥꯠꯂꯕꯅꯤ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧꯒꯤ ꯃꯉꯛ ꯀꯛꯈ꯭ꯔꯤ꯫ ꯃꯄꯥꯜꯗꯅ ꯈꯨꯠ ꯀꯟꯅ ꯊꯣꯛꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯄꯥꯔꯕꯇꯤꯅ ꯀꯣꯅꯨꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯑꯔꯣꯏꯕ ꯃꯇꯣꯜ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯚꯨꯃꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯕꯩꯒꯒꯤ ꯑꯀꯛꯄ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯊꯥꯡꯒꯠꯇꯨꯅ ꯂꯧꯊꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯟ ꯇꯧꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯤ꯫ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ, ꯅꯤꯡꯊꯧ ꯕꯩꯒꯒꯤ ꯑꯀꯛꯄ ꯃꯀꯣꯛ ꯑꯁꯦ꯫ ꯑꯁꯨꯝꯅ ꯈꯨꯗꯛ ꯑꯗꯨꯗ ꯆꯥꯎꯈ꯭ꯔꯕ ꯚꯨꯃꯤ ꯂꯩꯕꯥꯛ ꯑꯗꯣ ꯆꯤꯔꯪꯒ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯊꯝꯈꯤꯔꯝꯃꯤ꯫ ꯄꯥꯔꯕꯇꯤꯗꯨ ꯑꯄꯣꯛꯄ ꯃꯄꯥ ꯑꯃꯗꯤ ꯃꯃꯥꯗꯤ ꯃꯥꯅ ꯈꯪꯂꯛꯄ ꯃꯇꯝꯗ ꯂꯩꯔꯝꯗ꯭ꯔꯕꯅꯤꯅ ꯀꯌꯥꯕꯨ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯅꯣꯡꯃꯇꯁꯨ ꯑꯄꯣꯛꯄ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯅ ꯇꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯔꯛꯈꯤꯗ꯭ꯔꯕ ꯃꯄꯥ ꯍꯔꯤꯕꯨꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯄꯥꯗ ꯍꯥꯏ, ꯕꯥꯕꯥ, ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝꯕ ꯐꯪꯂꯦ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞꯁꯤꯗꯗꯤ ꯕꯥꯕꯥ, ꯅꯪꯗꯤ ꯌꯥꯎꯗ꯭ꯔꯦ꯫ ꯕꯥꯕꯥ, ꯅꯪ ꯂꯩꯇ꯭ꯔꯕꯗ ꯅꯆꯥꯒꯤ ꯆꯥꯎꯈ꯭ꯔꯕ ꯀꯣꯅꯨꯡ ꯑꯁꯦ ꯏꯍꯥꯡ ꯍꯥꯡꯂꯦ ꯕꯥꯕꯥ꯫ ꯑꯁꯨꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯄꯥꯔꯕꯇꯤꯗꯨ ꯃꯕꯣꯛꯀ ꯃꯃꯥꯒꯅ ꯁꯤꯟꯕꯤꯗꯨꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯄꯥꯔꯕꯇꯤꯅ ꯃꯥꯒꯤ ꯃꯧꯄꯥ ꯑꯍꯜ ꯑꯗꯨꯗ ꯆꯤꯔꯪꯒ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯍꯟꯕꯤꯈꯤ꯫ ꯑꯗꯨꯒ ꯃꯧꯄꯥ ꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯃꯄꯥ ꯍꯔꯤꯅ ꯉꯛꯂꯝꯕ ꯚꯨꯃꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯍꯥꯞꯄꯤꯈꯤ꯫ ꯑꯗꯨꯒ ꯃꯕꯣꯛ ꯑꯃꯗꯤ ꯃꯃꯥꯕꯨꯅ ꯃꯅꯥꯏ ꯃꯁꯦꯟ ꯀꯌꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯩꯃꯔꯦꯟꯕꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫